ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯥꯜꯍꯟꯕ ꯄꯥꯎꯂꯤꯟ ꯂꯥꯟ ꯍꯥꯎꯀꯤꯞꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯁꯤ ꯒꯣꯕꯤꯟꯗꯥꯁ꯫ MLA ꯔꯟꯖꯤꯠ ꯂꯥꯟꯐꯝ ꯑꯣꯏꯔꯕ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯀꯥꯡꯂꯨꯞ ꯁꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯥꯔꯃꯤ ꯏꯖꯨꯀꯦꯁꯟ ꯑꯦꯖꯀꯤ ꯂꯣꯏꯁꯪ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯥꯜꯍꯟꯕ ꯄꯥꯎꯂꯤꯟ ꯂꯥꯟ ꯍꯥꯎꯀꯤꯞꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯁꯤ ꯒꯣꯕꯤꯟꯗꯥꯁ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯥꯏꯀꯣꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯒꯤ ꯀꯥꯔꯛꯈꯤꯕ BJPꯒꯤ MLA ꯄꯥꯎꯂꯤꯟ ꯂꯥꯟ ꯍꯥꯎꯀꯤꯞꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯋꯥꯐꯝ ꯑꯃꯗ ꯋꯥꯛ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯥꯜꯍꯟꯕ ꯃꯍꯥꯛꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟꯗ ꯇꯧꯕꯗ ꯌꯥꯎꯔꯤꯕ MLA ꯄꯥꯎꯂꯤꯟ ꯂꯥꯟ ꯍꯥꯎꯀꯤꯞꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯁꯦꯀꯨꯔꯤꯇꯤꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯊꯣꯛꯈꯤ, ꯀꯅꯥ ꯑꯃꯠꯇꯕꯨ ꯁꯁꯄꯦꯟ ꯇꯧꯈꯤꯗꯦ, ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯨꯀꯤꯒꯤ ꯀꯣꯂꯣꯅꯤꯁꯤꯡ ꯃꯩ ꯊꯥꯕꯗ ꯃꯤꯌꯥꯝꯕꯨ ꯂꯨꯆꯤꯡꯈꯤ, ꯑꯗꯨꯗꯁꯨ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯤꯗꯦ꯫ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯎꯏ, ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯈꯤ꯫ ꯅꯤꯌꯝ ꯆꯨꯝꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯧꯒꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃꯔ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯒꯠꯂꯛꯈꯤ꯫ BJPꯒꯤ MLAꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯁꯤꯡꯅꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯄꯥꯎꯂꯤꯟ ꯂꯥꯟ ꯍꯥꯎꯀꯤꯞ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯕ ꯌꯥꯕꯒꯤ ꯍꯛ ꯑꯁꯤ ꯏꯪ 2021ꯗ ꯐꯪꯈꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯉꯔꯥꯡꯗꯪ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯚꯣꯠ ꯀꯥꯍꯟꯗꯨꯅ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯏꯟꯁꯤꯟꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯍꯥꯛꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯍꯟꯗꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯒꯠꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯀꯣꯂꯣꯅꯤ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯄꯨꯂꯞ ꯊꯨꯒꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯇꯦꯝꯈꯥꯏꯈꯤ, ꯃꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯦ, ꯀꯅꯥ ꯑꯃꯠꯇꯁꯨ ꯁꯁꯄꯦꯟ ꯇꯧꯈꯤꯗꯦ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯈꯤ, ꯑꯗꯨꯕꯨ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯈꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯌꯨꯝꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯪ 1961ꯒꯤ ꯃꯃꯥꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯁꯦꯝꯕꯤꯔꯤ꯫ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯁꯦꯀꯨꯔꯤꯇꯤꯒꯤ ꯋꯥꯐꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯃꯥꯏ ꯆꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯅꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗ ꯃꯍꯥꯛꯅ ꯑꯇꯝꯅꯅ ꯍꯥꯏꯂꯥꯏꯠ ꯇꯧꯗꯨꯅ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯏꯟꯖꯁꯇꯤꯁ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯗ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯁꯤꯅ ꯑꯀꯣꯟꯕꯗꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯗ ꯁꯣꯛꯍꯜꯂꯤ, ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯕꯨ ꯁꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯀꯦꯝꯄꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯁꯤ꯫ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕ ꯊꯤꯗꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯁꯥꯐꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯗ ꯊꯝꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯦꯡꯗꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯁꯥꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ MLA ꯔꯟꯖꯤꯠ ꯂꯥꯟꯐꯝ ꯑꯣꯏꯔꯕ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯕ ꯁꯨꯒꯨꯅꯨꯗ MLA ꯀꯥꯡꯒꯨꯖꯝ ꯔꯟꯖꯤꯠ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯜꯂꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯒꯤ ꯃꯩꯇꯩ ꯈꯨꯟꯖꯥ ꯀꯌꯥ ꯂꯥꯟꯖꯦꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯇꯦ ꯍꯥꯏꯅ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯃꯩꯇꯩꯁꯤꯡ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯇꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯖꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛ ꯄꯨꯡ 4ꯔꯣꯝ ꯇꯥꯕꯗꯒꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯌꯨꯝ ꯀꯌꯥꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯁꯛꯇꯤ ꯂꯩꯕ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯨꯒꯨꯅꯨꯒꯤ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯑꯆꯧꯕ ꯀꯣꯝꯖꯥꯎ ꯑꯣꯏꯅ ꯇꯧꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗ ꯇꯥꯁꯤꯜꯂꯝꯕ ꯑꯣꯏꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯆꯥꯎꯅ ꯊꯣꯛꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤꯗꯤ ꯑꯃꯠꯇ ꯁꯣꯛꯍꯧꯈꯤꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ MLA ꯀꯦ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛ ꯑꯃꯨꯛ ꯅꯧꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯂꯩꯍꯟꯗꯅꯕ ꯃꯍꯥꯛꯅ ꯁꯨꯒꯨꯅꯨꯗ ꯂꯩꯗꯨꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯁꯨꯒꯨꯅꯨꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯁꯤꯜꯂꯨꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ ꯑꯃ ꯑꯃꯁꯨꯡ BSFꯀꯤ ꯄꯔꯁꯅꯦꯜ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯃꯊꯛꯇ ꯀꯨꯀꯤꯒꯤ ꯂꯥꯟꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯖꯕ ꯑꯍꯜ ꯈꯔꯗꯤ ꯄꯥꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤ꯫
ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯀꯨꯀꯤꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯑꯗꯨ ꯌꯨꯝꯂꯛꯇ ꯇꯥꯔꯒ ꯄꯣꯛꯈꯥꯏꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯍꯥꯟꯅꯒꯨꯝꯅ ꯀꯥꯡꯂꯨꯞ ꯁꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯥꯔꯃꯤ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟꯗ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯥꯔ.ꯁꯤ. ꯇꯤꯋꯥꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯥꯔ.ꯁꯤ. ꯇꯤꯋꯥꯔꯤꯅ ꯃꯣꯔꯦ ꯑꯥꯏ.ꯕꯤ.ꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ 3 ꯀꯣꯔ ꯀꯃꯥꯟꯗꯔ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯍꯔꯖꯤꯠ ꯁꯤꯡꯍ ꯁꯥꯍꯤ, ꯑꯥꯏ.ꯖꯤ.ꯑꯥꯔ. ꯁꯥꯎꯊꯀꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯔꯨꯕꯔꯨꯞ ꯁꯤꯡꯍ, 13ꯁꯨꯕ ꯁꯦꯛꯇꯔ ꯑꯦ.ꯑꯥꯔ. ꯀꯃꯥꯟꯗꯔ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯚꯦꯗꯄꯥꯜ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ, ꯗꯤ.ꯁꯤ. ꯑꯃꯁꯨꯡ ꯑꯦꯁ.ꯄꯤ. ꯇꯦꯡꯅꯧꯄꯜ ꯌꯥꯎꯈꯤ꯫ ꯀꯨꯀꯤ ꯏꯟ.ꯄꯤ, ꯑꯩꯆ.ꯇꯤ.ꯁꯤ, ꯀꯨꯀꯤ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ ꯑꯦꯟꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ, ꯀꯨꯀꯤ ꯆꯤꯐꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯒꯣꯔꯈꯥ ꯌꯨꯅꯤꯌꯟ, ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯌꯨꯅꯤꯌꯟ, ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ, ꯃꯣꯔꯦ ꯇꯥꯃꯤꯜ ꯁꯪꯒꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯏꯟ.ꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯁꯝꯕꯜ ꯈꯥꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯇꯥꯏꯅꯕ ꯀꯤꯂꯣꯃꯤꯇꯔ 13 ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯝꯕ ꯑꯦꯐ.ꯑꯦꯝ.ꯑꯥꯔ. ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯂꯧꯊꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ ꯑꯃꯗꯤ ꯕꯦꯡꯛꯅꯆꯤꯡꯕꯗ ꯊꯦꯠꯂꯤꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡꯗ ꯊꯥꯗꯧ-ꯂꯣꯜꯁꯨ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯑꯁꯤ ꯀꯣꯝꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕ ꯌꯥꯅꯕ ꯁ꯭ꯀꯨꯜ ꯍꯥꯡꯍꯟꯕꯤꯌꯨ꯫ ꯃꯣꯔꯦ ꯑꯁꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯑꯗꯨꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯏꯁꯇꯔꯟ ꯀꯃꯥꯟꯗꯔꯒꯤ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯥꯔ.ꯁꯤ. ꯇꯤꯋꯥꯔꯤꯅ ꯀꯨꯀꯤ ꯏꯟ.ꯄꯤ.ꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤ ꯀꯣꯁꯃꯣꯄꯣꯂꯤꯇꯥꯟ ꯇꯥꯎꯟ ꯑꯃꯅꯤ ꯍꯥꯏꯔꯒ ꯃꯩꯇꯩ ꯈꯨꯟꯗꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯩꯇꯩ ꯌꯥꯎꯗꯅ ꯃꯣꯔꯦꯗ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯒꯅꯤ? ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯊꯝꯖꯤꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇꯦ, ꯃꯁꯤꯗꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯧꯔꯛꯀꯗꯕꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯀꯌꯥꯅ ꯄꯨꯟꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯔꯦꯗꯁꯨ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯈꯨꯟꯗꯥꯔꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯦꯛꯠ ꯏꯁꯠ ꯄꯣꯂꯤꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯣꯏ꯫ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯊꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯇꯤꯋꯥꯔꯤꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯂꯣꯏꯁꯪ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯏꯗꯨꯀꯦꯁꯟ ꯑꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯧꯈꯤꯕ ꯃꯜꯇꯤꯇꯥꯁ꯭ꯀꯤꯡ ꯁ꯭ꯇꯥꯐ (MTS)ꯒꯤ ꯐꯜ ꯂꯥꯎꯊꯣꯛꯇꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯂꯣꯏꯁꯪ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ MTS ꯔꯤꯇꯟ ꯇꯦꯁꯠ ꯑꯦꯄꯤꯌꯔ ꯀꯦꯟꯗꯤꯗꯦꯠ 2016-18 JSCꯅ ꯑꯊꯨꯕꯗ MTS ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯇꯅ ꯑꯅꯧꯕ ꯊꯕꯛ ꯂꯧꯕ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯕꯦꯅꯔ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ ꯈꯣꯡꯖꯪꯂꯣꯏ ꯑꯦꯁ. ꯒꯝꯚꯤꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯝ ꯀꯨꯏꯅ MTSꯀꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯇꯅ ꯊꯝꯕ ꯑꯁꯤꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯃꯃꯥꯡꯗꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔꯅꯆꯤꯡꯕ ꯀꯌꯥꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ JSCꯅ ꯉꯁꯤ ꯑꯦꯖꯨꯀꯦꯁꯟ ꯑꯦꯖꯀꯤ ꯂꯣꯏꯁꯪ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯔꯤꯖꯜꯠ ꯑꯁꯤ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯑꯃꯗꯤ ꯕꯟꯗ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ MTS ꯐꯜ ꯑꯁꯤ ꯂꯥꯎꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ JSCꯒꯤ ꯈꯣꯡꯖꯪ ꯍꯜꯂꯣꯏ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫